Su amade nan su da lairiba kuki khulai paiba singna phone mihat mipun chatharakliba asigi matik chaba Paokhum Leingak na Pigadabani haina Amuco gi president Sorokhaibam Sanjoy na phongdurakle wafam ase hojik lamdam asida oiriba phibam asigi matangda tongan ba demand sing tawduna ngase kwa kaithel da pangthokhiba miyamgi oiba wakat mifam amada mahakna phongdukhibane Amuco amoba Kohar MSF amade PLM PAM na sinduna pangthokhiba wakat mifam aduga mari leinana Amuco gi president Sorokhaibam Sanjoy na hai Aikhoigi khunai ase kangkhong chainaba silakliba khudikma khudakta lepkadabane ngarang kamjong district ke namle wangli amade chorokhulda landarangtuna khulsing asigi yum kai kya mai thaba amade asok appan nangan khibagi thawong adu amuko amade lup asiga chatminariba lup mangana akanmona kandam tawbe India asi malemgi khwaidagi chawba democracy chatpa leibakni hairakasu Manipur gide masigi mamita dre Kumjar isingani kulhumdagi me ahumdagi chatharakliba irang asiga mari leinana mitam miyam da chatharakliba myot minagi thawong asida India Leingakna chanaba thabak amata pakhatpa udre ngarang maktasu kamjong district ta micham kaya ama asok apan nangkhiba amade kaya amana thiba khangdana leiriba asida India amadi Manipur Leingakna chapchaba thabak amata pakhatpagi bamita de haina mahna phongdokhe Magna Makata na hai tampaki mafam singda paksana combing operation chatharaga chingi mafam singda operation chathadaba asigi wahan thokarino su amade nan su da leiriba kuki khulai paiba singna phone micham miyamgi mathakta myot minei chathaduna mihat mipun chatharakliba asigi matik chawa Paokhum Leingak na pigadabane hojik lamdam asida thokliba irang asi loisinaba India Leingak na honagadabani haina magna makata khe ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯣꯛꯍꯟꯕ ꯁꯣꯛꯍꯟꯕ ꯉꯔꯥꯡꯃꯛꯇꯁꯨ ꯀꯥꯝꯖꯣꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯊꯣꯛꯂꯛꯄꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯂꯨꯞ ꯃꯉꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯉꯔꯥꯡꯃꯛꯁꯨ ꯁ꯭ꯇꯔꯣꯡꯂꯤ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ ꯉꯁꯤꯁꯨ ꯁ꯭ꯇꯔꯣꯡꯂꯤ ꯀꯟꯗꯦꯝ ꯇꯧꯖꯔꯤ ꯁꯨ ꯑꯃꯗꯤ ꯅꯟ ꯁꯨꯗ ꯂꯩꯔꯤꯕ ꯃꯤꯂꯤꯇꯦꯟꯁꯤꯡꯁꯤꯅ ꯑꯣꯄꯟꯂꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯡꯕꯨ ꯍꯥꯠꯍꯟꯂꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯁꯤ ꯃꯔꯝ ꯄꯤꯒꯗꯕꯅꯤ ꯃꯁꯤ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯒꯗꯕꯅꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯍꯨꯝꯐꯨ IDP ꯂꯩꯔꯤ ꯑꯗꯨ ꯃꯤꯑꯣꯏ ꯀꯌꯥ ꯂꯤꯁꯤꯡ ꯀꯌꯥꯅ ꯑꯩꯈꯣꯏꯒꯤ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯄꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯌꯨꯝ ꯃꯀꯩ ꯂꯩꯖꯗꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁꯨꯐꯝ ꯅꯣꯐꯝ ꯈꯪꯗꯕ ꯀꯥꯡꯈꯣꯡ ꯆꯥꯏꯍꯟꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯑꯦꯠꯃꯣꯁꯐꯤꯌꯔꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯕꯤꯖꯤꯅꯦꯁꯇ ꯂꯣꯏꯅ ꯁꯤꯁꯇꯦꯝ ꯊꯨꯒꯥꯏꯔꯒ ꯈꯨꯟꯅꯥꯏ ꯑꯁꯦ ꯃꯄꯨ ꯄꯥꯟꯗꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅ ꯂꯩꯍꯜꯂꯦ Su amade nan su militant singna micham miyam hadhanba amade yum kaya mai thabase khudakta lepkadabane Tronglawbigi mihata chainaba sing phaduna charakpiyo TM Kasong khulda nongmai kapsinduna micham ani hatkiba sing phaduna charakpiyo amade Kamjong district thokliba irang asida thiba phangda leiriba khunja sing Manipur amade India Leingak na khudakta puthokadabane haiba banner makhada chathakiba wakat mifam aduda tongan rafamdagi lakpa myoi kyana sorjakhe wakat mifam aduda micham hatpa terrorist khudakta chairakpiyo amade Manipur muthatpa yaroi haibana chingba placard kaya sizinakhe